We know your position. Okay. Get them down. 1, 2, 3, 4, 5, 6, 7, 8, 9, 1. Shut up. Go quick. Continue to come here. Look at that. Later. One day, welcome. 이만해서 선물 부여하네. 그냥 보이기는.
ꯂꯤꯁꯤꯡ ꯆꯃꯥꯄꯟ ꯅꯤꯐꯨꯇꯔꯦꯠꯀꯤ ꯃꯃꯥꯡ ꯕ꯭ꯔꯤꯇꯤꯁꯇꯒꯤ ꯅꯤꯡꯇꯝꯕ ꯐꯪꯗ꯭ꯔꯤꯉꯩ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯃꯦꯡꯃꯥ ꯌꯥꯝꯅ ꯁꯥꯕ ꯅꯤꯡꯊꯥꯗꯕ ꯅꯤꯡꯊꯧꯄꯥꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯊꯣꯛꯄ ꯃꯅꯤꯄꯨꯔ ꯏꯪ ꯁꯣꯛ ꯂꯤꯁꯤꯡ ꯆꯃꯥꯄꯟ ꯅꯤꯐꯨꯃꯥꯄꯟ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12ꯗ ꯚꯥꯔꯠ ꯅꯪꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝ ꯁꯦꯟꯊꯣꯛ ꯂꯩꯖꯗꯕ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛꯄꯤ ꯁꯦꯟꯅꯕ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯚꯥꯔꯠꯅ ꯂꯧꯁꯤꯟꯈꯤꯕ ꯑꯣꯏ ꯃꯔꯧꯁꯨ ꯅꯠꯇꯦ ꯃꯄꯤ ꯃꯇꯝ ꯑꯗꯨ ꯄꯥꯜꯂꯕ ꯃꯍꯥꯔꯥꯖꯥ ꯕꯨꯙꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯦꯡꯃꯥ ꯌꯥꯝꯅꯒꯤ ꯃꯅꯤꯡꯗ ꯇꯔꯥꯃꯉꯥ ꯂꯪꯊꯥꯕ ꯅꯣꯡꯃꯩ ꯆꯤꯡꯅꯗ ꯅꯪꯅ ꯁꯍꯤ ꯇꯧꯔꯒ ꯚꯥꯔꯠꯀꯤ ꯄꯤꯔꯛꯈꯤꯕ ꯅꯣꯡꯃꯩ ꯆꯤꯡꯅꯕ ꯈꯤꯗꯦꯗ ꯏꯪ ꯁꯣꯛ ꯂꯤꯁꯤꯡ ꯆꯃꯥꯄꯟ ꯅꯤꯐꯨꯃꯥꯄꯟ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19ꯗ ꯃꯇꯝꯗꯒꯤ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯁ꯭ꯔꯤ ꯄ꯭ꯔꯀꯥꯁꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯁꯦꯅꯥꯄꯇꯤꯗ ꯊꯥꯈꯤꯕ ꯅꯤꯡꯊꯥꯕ ꯑꯗꯨ ꯁꯥꯈꯤꯕ ꯃꯁꯤꯁꯨ ꯃꯆꯥꯁꯤꯡꯅ ꯀꯥꯎꯊꯣꯛꯄ ꯋꯥꯐꯝ ꯑꯃ ꯏꯃꯥ ꯏꯃꯥ ꯃꯤꯅꯥꯏꯅ ꯊꯥꯕ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯪ ꯁꯣꯛ ꯂꯤꯁꯤꯡ ꯆꯃꯥꯄꯟ ꯌꯥꯡꯈꯩ ꯅꯤꯄꯥꯟꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 18ꯗ ꯌꯥꯝ ꯄ꯭ꯔꯣꯁꯦꯁ ꯄꯤꯁꯛ ꯄꯣꯔꯛꯂꯦ ꯑꯁꯥꯃꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯇꯝꯊꯤꯔꯕ ꯃꯤꯅꯥꯏꯒꯤ ꯃꯤꯡ ꯑꯃ ꯊꯥꯡꯗꯨ ꯊꯝꯕꯤꯔꯝꯃꯤ ꯕꯥꯕꯥ ꯑꯗꯨꯕꯨꯗꯤ ꯏꯇꯤꯍꯥꯁꯀꯤ ꯂꯃꯥꯏꯗ ꯃꯨꯅꯥꯏꯗꯕ ꯃꯌꯦꯛ ꯏꯗꯨꯅ ꯂꯩꯕ ꯏꯔꯩꯆꯥꯁꯤꯡꯒꯤ ꯊꯧꯅꯥ ꯑꯅꯤꯕꯨ ꯄꯤꯖꯗꯨꯅ ꯁꯤꯈꯤꯕ ꯍꯥꯏ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯄꯥꯎꯈꯨꯝꯗꯤ ꯌꯥꯏ ꯀꯣꯂꯣꯅꯥꯏꯖꯦꯁꯟ ꯇꯝꯊꯤꯔꯕ ꯆꯤꯔ ꯑꯁꯤꯕꯨ ꯈꯛꯇꯗ ꯏꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯦ ꯅꯆꯥꯁꯤꯡꯒꯤ ꯌꯦꯡꯕ ꯑꯗꯨ ꯚꯥꯔꯠꯀꯤ ꯑꯥꯏꯟꯗꯤ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡ ꯑꯃ ꯏꯄꯥꯏꯕꯒꯤ ꯍꯥꯏꯕꯗꯨ ꯊꯣꯛꯂꯣꯏꯗ꯭ꯔꯣ ꯏꯪ ꯁꯣꯛ ꯂꯤꯁꯤꯡ ꯆꯃꯥꯄꯟ ꯅꯤꯐꯨꯃꯥꯄꯟ ꯖꯦꯅꯦꯚꯥ ꯀꯟꯚꯦꯟꯁꯟꯗ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯃꯁꯥꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯅꯤꯡꯇꯝꯕꯒꯤ ꯂꯥꯟ ꯃꯗꯨ ꯄꯤꯅꯕ ꯃꯔꯝ ꯃꯈꯥ ꯇꯥꯕ UN ꯑꯁꯤꯒꯤ ꯃꯤꯐꯝꯗ ꯇꯥꯡ 14 ꯊꯥ 8 ꯁꯣꯛ 3 ꯔꯤꯖꯣꯂꯨꯁꯟ ꯅꯝꯕꯔ 1574 ꯀ꯭ꯂꯣꯖ 15ꯗ ꯃꯌꯥꯝ ꯂꯩꯕꯥꯛ ꯃꯈꯥ ꯂꯩꯕ ꯖꯥꯇꯤ ꯈꯔꯗ ꯅꯤꯡꯇꯝꯕ ꯄꯥꯝꯃꯦ ꯍꯥꯏꯕ ꯃꯗꯨ ꯄꯤꯅꯕ ꯆꯠꯅꯕ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯚꯥꯔꯠꯇꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯗꯣꯛꯄꯗꯤ ꯑꯐꯪ ꯊꯣꯛꯇꯦꯗ UN ꯆꯥꯔꯇꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯚꯦꯟꯁꯟꯒꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 1 ꯀ꯭ꯂꯣꯖ 2ꯅ ꯔꯥꯏꯠ ꯇꯨ ꯁꯦꯜꯐ ꯗꯤꯇꯔꯃꯤꯅꯦꯁꯟ ꯄꯤꯈ꯭ꯔꯕꯅꯤꯀꯣ इंटरनेशनल लो कयाने यारों लाइक आई में कहा हो कि तुम लिबरो UN आर्टिकल नंबर 2 क्लोज 4 दोइलम ने जाति ग्रुप होना नहीं तमक हमने का हंजिला ने होना का पाई क्या सिद्ध भैया है मधु करम लगा कलर समझ नहीं हुआ यस USSR स्टेट अमनोरमा इस्टोनिया लेटोनिया अमसु लिथुआनिया से समझना नहीं तमक पान है USSR लैंड में इंटरनेशनल लो क्या उम्म कोई दूसरा भारत की कोता मुझे रहने क्या कोई ना भारत मसाई ने मेरी लेवल की मशीन था मशीन भी नहीं होने भारत की अगली तक की ताकत देता एक सब सीमा समापन मुक्त मत नवेंबर की तारीख भारत की विरुद्ध UN ने सभी विपन्ना क्वेश्चन सर्विस सिंगले बाखरता नहीं खाता में बिना कम्युनिकेशन से पाना है तो मेरी लेवल की मशीन था होने नहीं मधुबा पाकिस्तानी सरकार को मशीन बांग्लादेश ने खाना रे मशीन नहीं तो बिना बंदा पालने नहीं पामुश हरे कृष्ण UN ने जो सब क्या आप प्रिपेयर चल पता से न था सब मां ताऊ कर चुरो सब कितना लोग क्या था सब अरे असली चुरो से न बता गरम बने बाकी से आपकी वीडियो के हाँ कोई नहीं ईरान कोई महाकिस्ते तो नहीं होता बात लोग इसे चलूँगा ईरान को ना UN ने है कुछ ना पर UN सरकार बनी रिसोर्स क्या तुम्हारे पैसा और खुला ये लोग बात बात रहा भारत की मदद लाभ हो रही है आप लोग ये खास लोग तो क्यों इसी के लिए लोग हैं ना तक तक कभी को बात इसी के ना अपन ने पकड़ना पकड़ना मैं क्या नहीं किए ले ना चलने को इसी वो नहीं शादी में नो आज किसको कोई नहीं नो माला से अही करे लाया
왜 바빠? 또 왜 안 들어? 아이 그 순도가 내가 어디서 그렇지 하는 애 들어봐. 하면 뭐 하야. 그만. 왜 바빠? 그냥 무엇이냐? 마, 나 살아. 까마도 이놈의 시신들을 그렇게 튀구나. 나 살아. 아 누가 일몽시대들이 깜나나 마, 나 살아 이놈의 시대에서 막 거기는 네가 이거 보다는데. 이마 이거 나보다 마분도 이거 빨리 왔다잖아. 이마 뭐 있어? 너 바빠. 마, 나 살아 좀. 이마 거기는 행마 봐도 좀 더. 내가 아시기 딱 제일 먹었는데 그러니까 무엇이거든. 그 나이에서 소리를 내는 나 띵거. 나 거기는 나 우리 그 시기 또 뭐야? 마, 나그 나의 시기를 잘 띵거지. 농만이기 말했다. 하와이에 하이바. 미카 본바 해도 잡아. 빨리 부리기 마셔 아프는 거. 미카 본바 소리를 사이 받는 그 나의 시기. 자누라 시기 통나를 찍고 싶어. 미안한 물띠 위에 사업을 이끌어내면서 이만 어와치 팅기시구나. 꼭 비례시오. 아주 그 나의 시기 낚시를 쏙살했어. 난 너희들이 Mama kaya kita tahu di sini kita tu. Nak kau pandang macam kita makan itu. Apu Biman, namdur minai kamu helas. Kamu imam pun mana kami berada. Itu boleh kita. Malu pun helas berada. Kenapa Imam? Mami piraci, bekukan imai pari, imai mo, kau berpikir. Lagi kujo, lagi nikah berpanggil, kan kini ni usia lebih tua. Dah jasi bukan. Kali iman nikah berpanggil, wajah lebih tua. Aku ingin bersih. Kali 나 자신을 알고 챙기고 나 자식이고 하나도 멀리 있을까 그러는 미련을 봐 Lewat kerem pulang. Mari
네 막이 넘어지구나. 아님만을 믿었어. 그리로 바로 나포인 자식 막하는 자식. 엄마, 됐어. 세상, 사실에 가면